Phuballa da Kapnakhre, Naranseina da Leiba Anisuba IRB camp da Landarakhre. Haukiba me ahumdagi hauzik phawbada numit chamaga kuntraga mangani suraklaba phawbada Kuki Militant Singna mitegi kulda nongmay amadi bomb kapsinduna Landarakpagi Thoudok leptre. Ngasisu Kuki Militant Singna Bishnupur district manung sa Leiba Phuballa Maningda Leiba High Canal da nongmay amadi bomb Kapsillakhre Landarakhre Thoudok aduda khulngak leba khunja singa masung security force na Handuna nakalani akan bamong da nongmay kapnakhe Adumoy na matat way na khut thokna khibana nakal ani magtami simina asok apandi yawki de aire haujik mafam adugi khunja kaya mi paibaga loina na khul singak sen bagi thabak su sathare nakal amaromda Naranseina da Leiba Anisuba IRB ge kemda Kuki khulai paiba singna nongmay kapsinduna Landarakhre haire ngarang numidang pung 3 lom tarakpa duai dage Bishnupur district police na Konba Naranseina da Leiba Anisuba IRB ge kemda Kuki khulai paiba singna Khoiren tak lom dage nongmay round kun lom Kapsillakhre Landarakhre security force ke maikai dage su khut handuna nongmay amata kap khi de haire Kuki khulai paiba singna Anisuba IRB ge kemda nongmay Kapsillakhre baduda Anisuba IRB ge personnel amata asok apan amata yawki de haire Phuballa Maningda Kuki Militant singna bom masing Khangdana Kapsillakhre SP Bishnupur na Thoudok Thokphamda Changduna Yengsinkhre Ngarang numidang pung 10 rom taba matamda Bishnupur district ki Phuballa khulge maning thangba sarukta Kuki Militant singna nongmay kapsinduna Landarakhre maduda khulngak se liba khunja volunteer singna handuna nongmay kapkhe makhatana numidang pung 10 ga mathoi minute kunthra taba phawba nakal ani makta nongmay kapnaraba matungda lepkhi haire Kuki Militant singna ikhang khangawdana ngasi ayok pung 8 lom taba matamda Phuballa maninggi saruk asida masing khangdaba bom Kapsillakhre pokhai khe maduda khunja volunteer singna handuna nongmay kapkhe bom Kapsillakhre baduda khunja sing mi paina duna yum thadoktuna senba phawba yawkhe oiriba phibam asida Bishnupur district police ke maikhe dage masing yamlaba security force thomjinduna Kuki Militant sing takthokna bahona de haiduna khunja singna sauna khi haire pawse asina phangba pawgi matungina de ngasi ayuk Phuballa maning khulda leiriba khunja singna Bishnupur district police ki SP ke Mega Chandra da pau piduna hauji Kuki Militant singna bom amade nongmay masing Khangdana Kapsillakhre se Thoudok Thokphamda laktuna yengbiru law haikhe khudakte SP masamak Thoudok Thokphamda laktuna Yengsinkhre loina na ahen ba security force na singba thomjinduna ngak sen bagi thabak paikhat kani haibage thajaba piramkhi haina khunja kharana pauksi asida phongdorok le Kuki Militant singna nongmay Kapsillakhre ngarang numidang pung 8 ka minute kunthra rom taba matamda Imphal East district ki Yengsinkhre police station ge manung chan na Yengsinkhre maning chingdage Kuki Militant singna thangnana leidiba mitai khul singda nongmay round mangarom Kapsillakhre maduda khulgak leba khunja singna handuna nongmay kapkhe masigi matungda Kuki Militant sing aduna makhatana nongmay kaplakhidre haire khunja singna phongdorokpagi matungina de handak Yengsinkhre maning singsang parengda Kuki Militant singna tongan ba mafamda bunker taruklom saduna leiramba adu combined force ki kangbuna operation sathaduna bunker sing loina magthugai khe masigi matungda Kuki Militant sing aduna hanagi mafam asida amugan na changsillaktuna makhoi leiri haiba takpa oina ngarang mafam adudagi nongmay round khara mitai khul singda kapsillakhibane